ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯁꯤꯡꯃꯩ3ꯁꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯂꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯟꯒꯤ ꯇꯥꯡ 14ꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯏꯆꯟꯗꯤ ꯄꯥꯋꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯁꯤꯡꯃꯩ3ꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯕꯅꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯏꯆꯟꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯁꯤꯡꯃꯩ3ꯁꯤꯗ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯣꯝꯂꯒ ꯍꯤꯡꯂꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯟ ꯑꯁꯤꯅ ꯁꯤꯡꯃꯩ3ꯁꯤ ꯑꯣꯐꯤꯁꯇ ꯑꯃ ꯂꯥꯛꯄꯤꯕꯅꯤ ꯏꯆꯟꯕꯨ ꯇꯔꯥꯝꯅꯣꯛꯆꯔꯤꯀꯣ ꯑꯍꯥꯟꯃꯛꯇꯗ ꯑꯗꯨꯒ ꯁꯤꯡꯃꯩ3ꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯂꯤꯕ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯃ ꯐꯝꯂꯤꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤꯕꯅꯤ ꯃꯍꯥꯛꯀꯤꯁꯨ ꯃꯄꯨꯔꯣꯏꯕ R.K. ꯄ꯭ꯔꯁꯥꯟꯇ ꯑꯩꯒꯤ ꯏꯅꯥꯎꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕꯅꯤ ꯑꯗꯣ ꯏꯆꯟꯁꯤꯒꯤ ꯃꯃꯤꯡ ꯁꯨꯁꯤꯅꯤ R.K. ꯑꯣꯡꯕꯤ ꯁꯨꯁꯤꯅꯤꯀꯣ ꯃꯌꯥꯝ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯝ ꯂꯩꯀꯥꯏꯗꯒꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯑꯗꯣ ꯃꯌꯥꯝ ꯏꯆꯟꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯑꯃ ꯊꯝꯕꯤꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄꯤꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯗꯤ ꯑꯅꯛꯄ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝ ꯅꯛꯅꯩ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯝ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯪꯕ ꯈꯣꯠꯄ ꯃꯪꯉꯛꯄ ꯃꯇꯝꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯥꯛꯄ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯉꯒ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯀꯞꯆꯔꯝꯒꯅꯤ ꯑꯗꯨ ꯑꯋꯥꯕ ꯄꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯆꯟꯁꯤꯡꯁꯤꯅ ꯁꯤꯡꯃꯩ3ꯁꯤꯗ ꯂꯥꯛꯇꯨꯅ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯏꯆꯜ ꯑꯅꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯍꯥꯟꯅ ꯂꯤꯕꯤꯒꯅꯤ ꯉꯁꯥꯏꯒꯤ ꯃꯪꯁꯦ ꯀꯅꯥꯒꯤ ꯃꯪꯗ ꯀꯃꯥꯏꯅ ꯎꯕꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯥꯛ ꯊꯥꯛꯄ ꯍꯥꯏꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯦ ꯂꯥꯟꯗ ꯂꯩꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯃꯪꯗ ꯁꯨꯝ ꯂꯥꯛꯑꯒ ꯁꯨꯝ ꯍꯥꯏꯗꯤ ꯀꯠꯊꯣꯛꯄꯤꯌꯨ ꯂꯥꯏ ꯀꯠꯊꯣꯛꯄꯤꯌꯨ ꯈꯣꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯪꯗ ꯀꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯒꯦ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯎꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯅꯥꯅ ꯍꯥꯟꯅ ꯍꯥꯏꯕꯤꯅꯤ ꯍꯥꯏꯔꯣ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯆꯟꯗꯤ ꯄꯥꯕꯂꯤꯅ ꯍꯥꯟꯅ ꯍꯧꯒꯦꯔꯥ ꯍꯥꯏꯐꯦꯠ ꯁꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯃꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯊꯧꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯅꯨꯡꯁꯦ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯌꯧꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯃꯪꯗ ꯑꯗꯨꯝ ꯎꯏ ꯑꯗꯩ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯃꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯝ ꯃꯪꯗ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯣ ꯃꯥꯒꯤ ꯊꯧꯔꯝ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯪꯗ ꯑꯗꯨꯝ ꯎꯏꯌꯦ ꯍꯥꯏꯗꯤ ꯊꯥ ꯐꯥꯔꯛꯄ ꯃꯥꯒꯤ ꯊꯥ ꯐꯥꯔꯛꯄꯒꯤ ꯎꯁꯣꯞꯀꯨꯝꯕ ꯇꯧꯔꯝꯗꯥꯏ ꯑꯗꯒꯤ ꯊꯥꯒꯤ ꯌꯦꯊꯦꯝꯄꯣꯠ ꯀꯠꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯎꯏꯌꯦ ꯃꯪꯁꯦ ꯋꯥꯅ ꯎꯕ꯭ꯔꯥ ꯃꯥꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯋꯥꯅ ꯎꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯎꯏꯌꯦ ꯃꯥꯗꯤ ꯑꯗꯣ ꯏꯆꯟ ꯀꯩꯅꯣꯒꯤꯗꯤ ꯀꯃꯥꯏꯅ ꯎꯏ ꯏꯆꯟ ꯁꯨꯁꯤꯅꯤꯒꯤ ꯊꯝꯕꯤꯌꯨꯅꯦ ꯑꯝꯇ ꯑꯩꯒꯤꯁꯤꯅ ꯃꯥ ꯍꯦꯛ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯎꯗ꯭ꯔꯦ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯁꯇꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯃꯥꯁꯦ ꯃꯪꯁꯤꯗ ꯑꯗꯨꯝ ꯑꯩꯒ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟꯅꯗꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯗꯅ ꯃꯪꯁꯤꯗ ꯐꯥꯎ ꯑꯗꯨꯝ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯇꯥꯏꯕꯪꯗ ꯂꯩꯃꯤꯟꯅꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯣꯏꯅ ꯎꯏꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯎꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯔꯦ ꯀꯞꯄꯦ ꯑꯗꯣ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯉꯣꯟꯗ ꯄꯟꯖꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯩꯆꯧ ꯄꯨꯔꯦꯟꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡꯗ ꯂꯩꯕ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝꯒꯤꯁꯨ ꯑꯣꯖꯥ ꯄꯨꯔꯦꯟ ꯑꯣꯏꯕꯤꯔꯤꯕ ꯃꯤꯉꯣꯟꯗ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯉꯥꯔꯤꯌꯥꯟꯕꯝ ꯀꯥꯡꯖꯩ ꯃꯉꯥꯡꯅ ꯄꯨꯝꯅꯃꯛꯁꯦ ꯂꯝꯖꯤꯡꯕꯤꯗꯨꯅ ꯇꯥꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯦ ꯍꯥꯏꯗꯤ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯍꯥꯏꯔꯤꯕ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ
ꯏꯆꯝ ꯆꯝꯕ ꯂꯩꯈꯤꯗꯕ ꯃꯤ ꯑꯃꯈꯛꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯃꯁꯦ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯈꯛꯀꯤꯗꯃꯛꯇ ꯇꯧꯒꯗꯕ ꯊꯧꯔꯝꯅꯦ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯑꯣꯖꯥ ꯃꯁꯥꯃꯛꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯁꯤꯒꯤ ꯃꯔꯝꯅ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯗꯣ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯇꯥꯏꯕꯪꯁꯤꯗ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤ ꯊꯧꯔꯝꯅꯦ ꯍꯥꯏꯌꯦ ꯑꯣꯖꯥꯅ ꯑꯗꯣ ꯃꯪꯗ ꯁꯨꯝ ꯉꯁꯥꯏꯒꯤ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯅꯨꯡꯇꯤꯖꯥꯏꯒꯤ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯂꯥꯛꯄꯤꯔꯝꯕ ꯍꯣꯏ ꯃꯪꯉꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯕꯤꯔꯒꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕꯅ ꯄꯤꯛ ꯑꯃꯨꯛ ꯊꯜꯂꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯥꯎꯔꯨꯔꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗꯅ ꯇꯁꯦꯡꯅ ꯀꯥꯎꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯍꯧꯅꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯍꯧꯔꯒꯗꯣꯏꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯥ ꯆꯤꯛꯑꯒ ꯍꯤꯡꯂꯤꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯂꯥꯟꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯊꯥ 5-6 ꯐꯥꯎꯗꯤ ꯑꯗꯨꯝ ꯎꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯥ 2-3ꯃꯨꯛꯁꯦ ꯃꯥ ꯑꯩ ꯃꯪꯗ ꯎꯈꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤꯗ ꯐꯥꯎꯕ ꯍꯥꯏꯖꯩꯌꯦ ꯏꯃꯥ ꯇꯥꯏꯕꯪꯗ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯪꯗꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯖꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯅꯤꯖꯕ ꯐꯥꯎꯕ ꯃꯥ ꯃꯪꯗ ꯂꯥꯛꯄꯤꯈꯤꯗꯦ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯅ ꯃꯥꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯈꯤꯕꯒꯤ ꯎꯗꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯃꯥ ꯁꯣꯏꯗꯅ ꯃꯄꯣꯛ ꯑꯃꯗ ꯍꯜꯂꯛꯑꯃꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯑꯗꯣ ꯏꯆꯟ ꯁꯨꯁꯤꯅꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯂꯥꯟꯆꯥꯛ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯥꯗ ꯊꯦꯡꯅꯕꯤꯕ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯔꯤ ꯑꯣꯏ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯁꯨ ꯑꯩꯁꯦ ꯃꯪꯗ ꯁꯨꯝ ꯇꯣꯏꯅ ꯎꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯍꯪꯉꯦ ꯑꯣꯖꯥ ꯃꯪꯗ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯎꯏ ꯀꯩꯒꯤꯅꯣ ꯍꯪꯕ ꯀꯥꯟꯁꯤꯗ ꯅꯕꯥꯅꯤꯒꯤ ꯀꯨꯊꯤꯗꯣ ꯑꯝꯇ ꯄꯨꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ ꯏꯕꯥꯅꯤꯒꯤ ꯌꯦꯡꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯡꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯇꯧꯊꯣꯛꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯄꯣꯛ ꯑꯃ ꯊꯨꯅ ꯄꯣꯛꯈꯤ ꯇꯥꯔꯗꯤ ꯃꯪꯗ ꯇꯣꯏꯅ ꯎꯕꯗꯣ ꯑꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯗꯤ ꯊꯋꯥꯏꯗꯣ ꯋꯥꯔꯒ ꯂꯩ ꯃꯪꯗ ꯋꯥꯁꯨ ꯋꯥꯏ ꯑꯗꯨꯒ ꯃꯪꯗ ꯇꯣꯏꯅ ꯎꯕꯁꯦ ꯎꯔꯤꯕ ꯑꯩꯁꯦ ꯃꯥꯅ ꯃꯇꯨꯡ ꯏꯜꯍꯟꯅꯤꯡꯕꯒꯤ ꯃꯪꯗ ꯂꯥꯛꯄꯅꯦ ꯍꯥꯏꯅꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯩ ꯂꯥꯡꯆꯥꯛ ꯊꯥꯛꯄꯩ ꯊꯧꯔꯝ ꯇꯧꯕꯒ ꯑꯗꯒꯤ ꯑꯣꯖꯥꯅ ꯑꯩꯁꯦ ꯏꯒꯨꯝ ꯁꯤꯟꯕꯩꯗꯣ ꯇꯠꯅꯕ ꯄꯣꯛꯄ ꯑꯩꯁꯦ ꯇꯠꯅꯕꯗꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯂꯤꯛꯌꯣꯝ ꯑꯃ ꯁꯦꯝꯕꯤ ꯏꯃꯥ ꯑꯗꯨ ꯁꯦꯝꯃ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯂꯥꯟꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯉꯁꯥꯏ ꯊꯧꯔꯝ ꯄꯨꯕꯤꯕ ꯑꯣꯖꯥ ꯉꯥꯌꯥꯟꯕꯝ ꯀꯥꯡꯖꯥ ꯃꯉꯥꯡꯗꯣ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯤꯒꯗꯤ ꯆꯪꯉꯤ ꯑꯗꯨꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥꯅ ꯇꯥꯛꯑꯒ ꯑꯣꯖꯥ ꯑꯊꯧꯕꯅ ꯄꯜꯂꯒꯦꯀꯣ ꯑꯣꯖꯥ ꯑꯊꯧꯕꯅ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯦ ꯑꯃꯨꯕ ꯁꯦꯠꯂꯒ ꯂꯥꯟꯒꯤ ꯐꯤ ꯁꯦꯠꯂꯒ ꯈꯨꯠꯇ ꯆꯣꯡꯉꯦ ꯇꯥꯡꯉꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯨꯝꯕ ꯄꯣꯠ ꯈꯔ ꯆꯪꯉꯦ ꯑꯗꯨꯒꯨꯝꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯁꯦ ꯈꯨꯠꯂꯥꯏꯁꯦ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯆꯥꯛ ꯊꯣꯡꯉꯦꯕ ꯑꯗꯨ ꯆꯥꯛ ꯊꯣꯡꯉꯒ ꯑꯣꯖꯥꯅ ꯑꯗꯨꯝ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯈꯛꯇꯅ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇꯅ ꯉꯝꯗꯕ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕꯅꯤ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯁꯦꯜ ꯑꯣꯏꯅ ꯌꯥꯝ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯋꯥꯅꯩꯗꯅ ꯑꯊꯧꯕꯒꯤ ꯌꯨꯝ ꯍꯥꯏꯕꯁꯤꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯈꯤꯗꯦ ꯍꯥꯏꯕꯗꯤ ꯆꯐꯨ ꯌꯥꯟ ꯑꯍꯟꯕ ꯃꯆꯥ ꯑꯅꯤꯈꯛ ꯑꯗꯨꯒ ꯃꯗꯨꯗ ꯑꯊꯦꯟꯄꯣꯠ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯨꯄꯥ 1,000-2,000 ꯑꯗꯨꯝ ꯏꯅꯕ ꯑꯗꯨꯝ ꯌꯥꯏ ꯌꯥꯝ ꯆꯪꯗꯦ ꯍꯥꯏꯕꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯝꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯆꯟ ꯁꯨꯁꯤꯅꯤꯒꯤ ꯃꯪꯗꯁꯨ ꯍꯥꯏꯗꯤ ꯑꯩ ꯏꯆꯟ ꯀꯩꯅꯣꯒ ꯗꯤꯄꯥꯕꯂꯤꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯕꯗꯤ
ลานจักทักปกิทรมปังทกขรกสู้สายกีเลยคิดระบะเท่ากับสิ่งดุกีทวายน่ะสมละก็ไอ้คุยกิสู้สมัยนั้นตัววิวให้บกิอิงเกตปีบกิโมงอะมาวีตายน่ะให้บีกว่าอันนั้นก็หมายตัวเราตั้งให้บีอยู่เลยอันดูวิเศษไอเดียคุยยังบุ้งจะก็สู้อูกิดเลยบอกว่าหลังจากทักก็ได้อันดูก็มังสิดาหุ่มลักชูเรมาปานได้กี่มาสักที่สู้อูดะก็ดุมไอ้ก็ดุมน้ำน่ารักทงเสียดุมอินเนอร์เขาโน่นน่ะดุมตัวมังสิดากีบพาวไปไอ้คนนั้นไอ้น่ะอาจารย์งารางดูหังกันอาจารย์สมัยนั้นมังดามาสักที่อูเดียมาปานได้กี่มีน่ะดุมอิลากะไอ้สู้ดุมอินเนอร์ทงเสียดุมน้ำในกันน่ะขังดิกีเป็นพาวไปพอเลยให้บ่ไอ้น่ะอันนี้รักสู้บกิมังดาเดียเสกีน่ะดุมตุ้มเมนกับทอลากะสู้ดูก็หุ่มรักสู้บมังสิดาหมายตัวได้เสคุณจุนเด็กขาดูลูกทัวก็ไม่ไทยแบบไม่ทางแล้วก็มันนินดูก็ตั้งเหตุจักขีบก็คุยเกียรเจกางลองนะฮายโยจาไกกินดูบูนะฮายประการโยจานะคุยยังบุ้งหุยดีหลังจากทักคุยเท่ารำดูเต่ากระบันนี่นะอาทิตย์ก็มาสิเดไปกี่ไปมาแต่ยาวกระบันนี่มุดีอันดูนะมุยกันมิตุเดเลยมินนะคิดว่าอัตโปทวายสิงโอ้ยดูนี่ให้แบบหายไปเดียวคุยดีมุอิโชกิมันอาจจะถ้าจะนะมาดีมาคงขังนะอาจารย์นะแต่เราก็จัดคราบนี้นะมุยชูมุยลัมบีตักปีอยู่ให้บุกอิงกิตาอินเนนะสมัยนั้นอาจารย์นะให้รักปะดีมาสิสมัยนั้นได้มันอาจจะลาก็เลยกิดไปมุจิงกีมันอาจจะคุยนัดจัดลาก็ให้บังมุดระจุอาจจะแต่ลากิมาเตียงเรากำลังสมัยนั้นอิมุงเลยกิดระเบิดอิมุงจิงกีมันอาจจะยงนะว่าเอาสมัยนั้นให้ลิงนั้นตลกเป็นแล้วหลังจากถ้าดูคำต้มในชาติดีอย่างว่ามาช่วยเผาวิญญาณนี้ให้นักขันดีกว่าเอาว่าบางคนรู้ว่านะฮะก็ทว่าจริงดูว่านั่นเลยรำบดอันสิดีจัดเครโกมุยเจนะขันบุชาติสู้ให้ดีตุ้มบมาตั้มแต่สู้มังดาตัวน้องอู๋เป็นนุ่งไงเป็นนักเตะคนใส่ให้บุตรอันตัวใส่กี่ดีปาวลีตั้งให้ไปอยู่เนี่ยหลังจากทักคำมาตุ้งได้ชาติทักจริงไงมามังได้เลยรำบดก็ทักคำมาตุ้งได้กี่พังเป็นนุ่งไงบ่ให้ก็จะอันดูสู้ก็ตั้งไม่ยามแต่คงต้องไปอยู่เนี่ยทักจังไงเดี๋ยวมิกุคุดิ้งเกดุมนิ่งจังไงก้นเพ่งบัวรจักทงบัวรดุมมาก็ไอ้งอนดามาหานาเทงนักกี่บ่ไม่อ้ำดทวักตดไม่อ้ำดตบมาตั้มดาดุมนิ่งจังไงอันดูยำนะว่ากี่ว่านะตุกิมาติข้างกี่จ้าจริงจริงไอ้หินเดบยาเดให้ดูนะกับนะดุมข้างกี่บ่ดูให้ดิบ่ทอรมเจโตกี่บ่เดกี่ไอ้งอนดายามนะว่าบ่ไม่ยามเสอารมณ์บางครั้งเราทุกข์อยู่ไม่ได้ทุกข์คือบ่ยิ่งเต้าเวทำไมนะแล้วก็งารางฉันน่ะก็จะเห็นน่ะไอ้เสียมนุ่งไงสมัยนั้นนุ่งไงปะเสไอ้ยาวกิดรีงารางฉันอาหารเป็นไอ้น่ะไอ้ยิมังแต่สมัยนั้นอูบ่ดูอูกิดรีหายไปมาตั้มมาดีมาโปะมาแต่โปะขี้บ่ดูนะเป็นทุกข์จะบ่ดูเป็นทุกข์ไอ้งอนแต่เปลี่ยนมาตัวไต้บังมาปลูกตะมูไอ้กี่อวยบ่พังแต่ก็สมาไต้บังมาปลูกแต่ไต้บังจินซะค่อยไม่นานนี่มารักตะมูติลเลยโกคัลุบ่ตะอันดูกี่มาติฮาราวเวฮานะติตินบังงำดะนะว่านะค้างกันเลยกันมาเนี่ยบ่อันดูก็นะใส่กี่หลังจากทักปกิทรมเสเฮกปังบุปังทุกข์ที่บ่ได้กี่ดีเอาว่าบ่ดูอูตระบัดนี้นะอนุบ่มาปลูกเอามาปลูกแค่ให้บ่สิอุจานะตักเปียกไปมาตรงนี้นะสุให้เด้อันดูอีจัลกี่ทำมวยนะสุนุ่งไงบ่มาดิอเปียนบ่สุโปเอนะจันเนี่ยอันดูไมนะสุสินีจันสุสินีจะสุพาวลงกันด้วยนี่ก็สิก็สมัยนะอันดูมณีปุรีฮันดักกี่ลานได้เลยกี่จะว่ามีเสดุมพันยามยามนี่นะจ๊ะลานได้เลยกี่จะว่าคุยแฟมิลี่ซิงได้ให้ตาดีกว่าจัลนี่กี่หมายกี่ตะกี้ที่ปาบลีนะฮันให้วิโรเนี่ยฮอจิกี้ลานจากทาไปทอรมเสียตั้งที่ปังทุกปีอยู่พันยามว่ากันนี่ให้ไปรุ่มเมสเซสมาให้ตายตั้งทำดีโทษบอกยังมันนุ่งซิงแฟมิลี่เมมเบอร์ค่อยเสียหานะดิแกสุขลุดีแล้วก็อินน้องนุปิจิกี้มังดามาค่อยน่ะลาอากาค่อยบุษมาค่อยอันนี้กี่จัดขี้บะอาทิงกงมารู้สิเดบกี้พังคงยาววังพังจักขี้บะอะดูไม่นะค่อยบุษจะอันบิโอให้บันเนี่ยให้นะขั้นเลยมาค่อยน่ะค่อยได้ละอีเสอะดูน่ะมารามัวแล้วก็ค่อยเสตัวมินเลยถูกปังงำดานะมาสิเดดาจิกี้มานักตลาดก็เลยคิดระบะลานจิเดเลยคิดระบะมุงน้องชิงดาให้ริบะหลังจากทักปกิทอมเสพังทุกบิโอเลยคิดระบะกี้ทวายกี้อิงน่ะสิกนั่นเลยรู้นะบะ
ꯁꯤꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯉꯥꯔꯤꯌꯥꯟꯕꯝ ꯀꯥꯡꯖꯥ ꯃꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯃꯥꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯅꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ ꯃꯥꯁꯦ ꯂꯝꯁꯥꯡꯗꯁꯨ ꯂꯩꯌꯦ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯌꯨꯝꯗꯤ ꯁꯒꯣꯜꯕꯟ ꯈꯨꯔꯥꯏꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕꯅꯦ ꯑꯣꯖꯥꯁꯦ ꯃꯌꯥꯝꯅꯒ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯌꯨ ꯀꯥꯏ ꯍꯥꯏꯁꯨ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯅꯒ ꯁꯨꯝ ꯍꯥꯏꯔꯛꯄ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛꯇꯤ ꯑꯣꯖꯥꯒꯤ ꯗꯥꯏꯔꯦꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯖꯥꯒ ꯌꯥꯝ ꯅꯛꯅ ꯑꯣꯖꯥꯒꯤ ꯌꯦꯠ ꯑꯣꯏꯕ ꯃꯤꯁꯛꯁꯤꯡ ꯂꯩꯌꯦ ꯃꯣꯏꯒ ꯐꯥꯎꯅꯔꯗꯤ ꯌꯥꯗꯣꯏꯅꯦꯕ ꯐꯥꯎꯅꯔꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯁꯪꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯣꯏꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯦ ꯈꯪꯗꯕ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯌꯦ ꯑꯣꯖꯥꯅ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤꯗꯤ ꯃꯌꯥꯝꯅ ꯀꯩꯝꯇ ꯋꯥꯕꯤꯒꯅꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯇꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤꯅ ꯊꯝꯖꯒꯦ ꯁꯨꯁꯤꯅꯤ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨꯅꯦ ꯑꯊꯧꯕꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗꯀꯣ ꯏꯆꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯔꯁꯅꯦꯜ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯇꯥꯔꯦ ꯁꯤꯃꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯂꯥꯡꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝꯁꯦ ꯁꯤꯁꯦ ꯄꯥꯡꯊꯣꯛꯑꯒꯗꯤ ꯋꯥꯅ ꯂꯩꯈꯤꯗꯕ ꯊꯋꯥꯏꯁꯤꯡꯁꯦ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯄꯣꯛ ꯑꯃ ꯊꯨꯅ ꯄꯣꯛꯑꯒꯗꯤ ꯃꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯁꯦ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯣ ꯐꯩꯅ ꯑꯣꯖꯥꯅ ꯇꯥꯛꯑꯦ ꯑꯗꯨꯅ ꯋꯥꯅ ꯊꯋꯥꯏꯁꯤꯡꯗꯣ ꯂꯩꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯇꯧꯊꯣꯛꯄꯤꯌꯣ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯃꯌꯥꯝꯅ ꯈꯪꯗꯗꯅ ꯍꯪꯕꯤꯔꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯤꯕꯤꯌꯨꯀꯣ ꯂꯥꯟ ꯆꯥꯛ ꯊꯥꯛꯄ ꯍꯥꯏꯁꯦ ꯍꯩ ꯀꯠꯄꯗꯨꯔꯥ ꯂꯩ ꯀꯠꯄꯗꯨꯔꯥꯅ ꯍꯪꯉꯦ ꯇꯦꯟꯇꯛꯅ ꯑꯃꯨꯛꯇꯪꯒ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝꯅ ꯈꯪꯗꯗꯅ ꯍꯪꯕꯤꯔꯛꯏꯀꯣ ꯂꯥꯟ ꯆꯥꯛ ꯊꯥꯛꯄ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯃꯨꯛꯇꯪꯒ ꯂꯥꯟ ꯆꯥꯛ ꯊꯥꯛꯄ ꯍꯥꯏꯕꯁꯦ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯣꯏꯒꯤ ꯍꯛꯆꯥꯡꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯃꯈꯛ ꯄꯥꯡꯒꯣꯡ ꯍꯥꯏꯕ ꯎꯗꯨꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯞꯄꯒ ꯂꯥꯟꯒꯤ ꯆꯥꯛꯁꯦ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯇꯩ ꯃꯇꯝꯗ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩꯁꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯣꯏꯅ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯌꯦ ꯑꯣꯖꯥꯅ ꯑꯗꯨꯅ ꯐꯤꯔꯣꯏ ꯃꯇꯝꯁꯦ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯃꯌꯥꯝꯅ ꯑꯝꯇ ꯇꯧꯕꯤꯍꯧꯅꯕꯅ ꯍꯥꯏꯖꯔꯤ ꯅꯨꯡꯉꯥꯏ ꯉꯁꯤ ꯏꯆꯜ ꯑꯅꯤꯅ ꯑꯊꯧꯕ ꯑꯅꯤꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯊꯧꯕ ꯑꯣꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯜ ꯍꯪꯒꯄꯥꯟ ꯏꯜꯂꯤꯕ ꯏꯆꯜ ꯑꯁꯤꯅ ꯑꯊꯧꯕ ꯂꯥꯏꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯒꯤ ꯏꯆꯜ ꯗꯤꯄꯥꯋꯂꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯆꯜ ꯑꯁꯤꯅ ꯑꯊꯧꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯔ ꯀꯦ ꯄ꯭ꯔꯁꯥꯟꯇꯒꯤ ꯂꯣꯏꯅꯕꯤꯅꯤ ꯏꯆꯜꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯝ ꯂꯩꯀꯥꯏꯒꯤꯗꯒꯤꯅꯤꯀꯣ ꯑꯗꯣ ꯃꯁꯦꯟ ꯃꯕꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎꯒꯤ ꯏꯄꯤꯁꯣꯗꯁꯤꯡ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅ ꯁꯨꯝ ꯅꯝꯖꯔꯤꯉꯩ ꯃꯅꯨꯡꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯈꯤꯕ ꯐꯦꯃꯤꯂꯤꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯉꯁꯤ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯀꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯌꯦꯡꯉꯛꯇꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯌꯧꯅꯅꯕꯒꯤꯗꯃꯛ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯕ ꯊꯧꯔꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯊꯧꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯑꯗꯣ ꯊꯋꯥꯏꯁꯤꯡꯁꯤꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯇ꯭ꯔꯒꯗꯤ ꯇꯣꯏꯅ ꯃꯪꯗ ꯂꯥꯛꯄ ꯃꯪꯗ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯂꯥꯛꯄꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯃꯪꯗ ꯂꯥꯛꯄꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯑꯊꯧꯕꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯇꯣꯏꯅ ꯊꯣꯛꯄ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯉꯁꯤ ꯏꯆꯜ ꯑꯅꯤꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅꯁꯨ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯎꯅꯖꯔꯨ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯏꯆꯟꯁꯤꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯣꯏꯖꯩ ꯇꯧꯕꯇꯕꯨ
ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯈꯪꯖꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯅꯣꯂꯦꯖ ꯂꯩꯇꯦ ꯏꯆꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯦꯡꯕꯤꯔꯛꯂꯒ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯁꯨ ꯅꯣꯂꯦꯖ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯊꯧꯕꯁꯤꯡꯁꯤꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯣꯝ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯊꯧꯕꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯅꯛꯄ ꯃꯤ ꯌꯥꯎꯕꯤꯔꯝ ꯇꯥꯔꯒꯗꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯂꯥꯟ ꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯕꯤꯔꯤꯕ ꯑꯁꯤ ꯑꯣꯖꯥ ꯁꯅꯥ ꯀꯣꯅꯨꯡꯒꯤꯁꯨ ꯃꯥꯏꯆꯧ ꯄꯨꯔꯦꯜ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯂꯣꯏꯅꯅ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝ ꯃꯌꯥꯝ ꯂꯝꯁꯥꯡꯒꯤ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯒꯤ ꯃꯌꯥꯝ ꯂꯥꯏꯁꯪ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯆꯧ ꯄꯨꯔꯦꯜ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯉꯥꯔꯤꯌꯥꯟꯕꯝ ꯀꯥꯡꯖ꯭ꯌꯥ ꯃꯉꯥꯡ ꯑꯣꯖꯥ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤ ꯍꯥꯏꯅꯁꯨ ꯏꯆꯜ ꯑꯁꯤꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯂꯩꯖꯔꯦ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯥꯟꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛ ꯇꯥꯔꯒꯁꯨ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯒ ꯅꯛꯅꯕ ꯏꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯑꯣꯏꯒꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯑꯣꯖꯥꯒ ꯗꯥꯏꯔꯦꯛ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯤꯕ ꯉꯝꯕꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯕꯔ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯂꯥꯏꯚꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯝꯕꯔ ꯑꯃ ꯄꯤꯖꯗ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯑꯣꯖꯥꯁꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯂꯥꯟꯆꯥꯛ ꯊꯥꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯠ ꯆꯩ ꯂꯥꯡꯕ ꯁꯤꯟꯕ ꯂꯥꯡꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯊꯦꯟ ꯄꯣꯠ ꯀꯩꯀꯥ ꯑꯃ ꯁꯤꯟꯕ ꯂꯥꯡꯕ ꯃꯇꯝꯗ ꯁꯦꯟ ꯈꯔꯗꯤ ꯆꯪꯉꯤ ꯂꯨꯄꯥ 1,000 ꯀꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯤ ꯆꯪꯕꯒꯤ ꯅꯠꯇꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯒꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟꯒꯨꯝꯕ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯣꯏꯔꯒꯗꯤ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯆꯜꯂꯅꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯈꯪꯕꯤꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯆꯟꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯊꯧꯕꯁꯤꯡꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎꯈꯣꯡ ꯆꯜꯂꯤꯕꯁꯤꯒꯤꯗꯃꯛ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯕ ꯂꯥꯛꯄ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯜꯂꯅꯤꯕꯨꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯑꯊꯧꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯌꯧꯅꯅꯕ ꯁꯣꯏꯗꯅ ꯁꯦꯌꯔ ꯑꯃꯈꯛꯇꯤ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯔꯤꯀ꯭ꯋꯦꯁ ꯑꯁꯤ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ